ngasi numida wairam phongkiba tongan ba Manipuri sifungsing amasum thokiba thawdo wathoksingdagi maruoibi ipausing mayamna thamjagi ahanbada Kangleipak ki Maira News tagi lokusaraga sakhangdabasingna UCM gi office mai tharamada natana Masalaima Mapi Council UPF kada NEPCO gi office thugairam le DM College Complex manungda leiba mahairoi loop amagi mayai loising ngarang numidang pung mapalom taba matamna sakti leiba IED ama pokhai kibagi thawdokta mahairoi ama leikidre amana soktuna lekanakhre thawdo odura leikidraba mahairoi edugi maming oinam kenezi sahi kungamari apokpo oinam ingo sakawi Bisnupur district ki usoipokki dagini aduga soklaba mahairoi eduna kaibulam zawdigi salam maiken sei kungamari apokpa ibom sakawi Makoi ani mahairoi loop adugi office ta plan tawduna thalamba IED pokhairakpa masi na panwadagi soktuna khudakta ras medicity da pukatuna lekanaki adubu oinam keneji lekanaba ngamdana numidang pung 10 rom tarakpa matamda lekhidabani IED pokhaibaduda manaknakpada khamduna thamba car ani su akai tu thoki IED adu mahairoi loop adugi complex ki mamang thangbu wall da fit tawduna thamnam khibane hari thawdo odu thokhibaga police ki kangbu mafam adura laktuna yengsinbagi thabak sataki ngasi ayuksu thawdok thokphamda forensic science ki kangbu laktuna yengsinbagi thabak sataki amaromda ngarang numidang mahairoi loop amagi office ta bomb pokhaibagi thawdo odu thokhibaga matam ikan kanadana lampel police ki manungsanba traffic island gi maning thangba sarukta leiba UCM gi office masak khangdaba singna mai tharambadigi tumna mai sakre mai sakpagi pau phangmaga Manipur Fire Service ki kangbu laktuna mai kanbagi thabak sataki haidi atopa pau amana ngarang numidang pung 12:02 ni phurom tarakpa matamda su palace compound leiba Masalai office su sakhangdaba singna mai tharambaga loinana posai kya amang ata tholamle Masalai office mai tharamada natana complex adura leiba microfinance ki office thugaiduna amang ata tholamki ben amasu mai tharamki haidi Masalai megi president phongdorakibada sakhangdabasing aduna mafam adudagi polam kya supuduna satkhraidi haiki thawdo adugi ikan kanadana wangkhaida leiba Mapi Council gi office ki polam sing sakhangdabasing thugai saikhaiduna mangan takan bagaloinana office adugi mathakta leiba baragi ka sing su mai tharam leidi mai tharam baduda baragi ka sing adu mai sakre baragi ka adu leiba MSTV gi paumi Kumar sakhangdabasing aduna furambadagi soktuna ras medicity da hojik laikatnari haidi thawdok sing adu thoklingai kaisam thong laisom lairak masinda leiba United People's Front UPF ki office suma sakhangdaba mioi kya laktuna office adugi polam kya thugaiduna amangata thon khibaga loinana office mamangna khamduna thamba Honda Activa ani sarakta puthoktuna mai tharam haidi masigi matungna matam ikan kanaduna Imphal East District ki Poirei romba Kongnang Kongda leiba kada ki office ta suma sakhangdaba mioi kya laktuna office adugi posai sing thugai baga loinana polam kya mana mai tharam ki haidi loinana office adura leiramba mioi khara sakhangdaba sing aduna mafam aduragi faaduna pukhi haidi ngarang ihing nongyai matung pung amarom tarakpa matamda su sagaro takhilmam laikai da leiba yum amagi mathak thangba sarukta baragi ka da leiba NEPCO gi office ta su mioi kya laktuna office ki polam kya thugaiduna mangalamki haina baragi mapu oiriba yumbuna phongdoki magna makata na phongdoki bada sakhangdaba sing aduna lakpa matamda NEPCO gi office aduda mari lainaba mioi amata leikhide haidi atopa pawmana Delhi ga sara henmegi khongjang sangsiliba malem thongam gi khongjang asiga thana numit humni sukre Manipur miam santi pami India amadi state lenga kasatnariba suspension of operation su makhatana extend to yaru heba kholau sing loinana lamyan be irawat memorial integrated trust limit Manipur gi president malem thongamna February 2022 Delhi University faculty of arts ki campus mamangna hokiba sara henbegi khongjang asigam numit humni sujin khradi ningsingba yabre numit adumaki numidangda Delhi police ki akhanaba team amana khongjang sangsinba yawkiba miyoi sing puna faraba matung Borari police station pukhi tungna numidang athingbada protester sing adu thadopigi order thuki aduba limit ki president malem thongam di order adu gi mayokta laikhibaga loinana mafam adu waida khongjang makha samtharaduna wafam kya khannaraba matung mari leinaba MP RK Ranjan unaba sangsinki matamadura unaba yabi ki ayaba piramlaba MP khudak aduda gari tongduna sakhi ma ki laibak masa tadaba thawong adubu yaningdaba phongdokpaga loinana mafam aduda adumak MP halakpa ngainaba phiriblakhi matam ikan kanadan ehenba Central Security Force amadi Delhi Police ki team sing mafam aduru thomjilaktuna ngyak muknaraba matung mafam adurigi miyoi taruk phaduna puraga
तुगलक पुलिस स्टेशन थमखी तुंगन नुमिदांग अथेंगुदा थादोरखी अदुमैनमक खोंजंग मखा समथनबगिदमक मणिपुर बावन तमना सखी अदुबो लिमिट की अमदी DMCC की मफम अदु यौख्रे हाइबगी पाउ पुलिस डिपार्टमेंट यौनरकपदगी खोंजंग मखा चथब यादना हलखी अदुबो दिल्ली की मफम अमदा सरा हेमगी खोंजंग दि अदुमक मखा तना संगसिली हाइना लिमिट मणिपुर की पब्लिसिटी सेक्रेटरी न थदोरकप सिरोल असिना मखा तारी अतोप पावमना मसागी ऑफिस तगी सखंगदब सिंग मियोय अमा किडनैप तौख्रे मसखंगदब खुलाई पाइबि सिंग मणिपुर लेंगा की एम्प्लॉई अमा मसागी ऑफिस तगी नोंमै सिंदोल फादुना पुख्रे हारि थाउदो सिंगरा नुंथिल पुंग मरी मखैरम ताब मतमदा लम्फेल पुलिस स्टेशन की मनुंग चनब लम्फेल पातालीबा मणिपुर लेंगा की डायरेक्टोरेट ऑफ सेटलमेंट ऑफिस थोखिबनी सखंगदब सिंग फादुना पुख्रब मियोय अदुगी ममिंग गुरुमयुम बेसोरुप शर्मा सै निफुग मंगा अपोक्पा गुरुमयुम बाबू शर्मा कवि नौरेम थोंग लैश्रम लेकायदगी नायरी सैरक्सिदा गुरुमयुम बेसोरुप शर्मा बुतेक कायदना थादोकपिरओ हायना इमुंग मनुंगी मियोयसिंग अमदी नौरेम थोंग लैश्रम लेकायदा नुपीसिंगी चौखट थौरांग लुपकी मैकेदिगी मरी लेनबसिंगदा अपील तौरक्ली अमरोमदना हौजिक साथरिबा 12 क्लास की फाइनल एग्जाम की ngasi मितई मयेक की क्वेश्चन दा बेंगाली मयेक योरमले मिलल मितई इरोल इयेक लोइन सिरोल अपुन बलुप मिलल कंगलई पाकन लमदम सिदा ngasi फावबा लोन अमदी मयेक सखनबा हनम लेतना संगसिलकपा खोंजंगी मनुंगसना ngasi काउंसिल ऑफ हायर सेकेंडरी एजुकेशन मणिपुर कोसेम सिंदुना हौजिक साथरिबा 12 क्लास की फाइनल एग्जाम सिदा मितई मयेक थोपा नुमित असिदा मिलल गी थौमी कुनगनी पाना जिरिबम यावना तंपाक की एग्जाम सेंटर अयामदा महिरोई सिंगदा निंगथीजना मितई मयेक असि संगदमनबा असि पांथोकलिब्रा हाइना सत्तुना येंसिनख्रे हाइना मिलल की सेक्रेटरी पब्लिसिटी सोइबम अरुण मितैना प्रेस थोकपा सियोल अमना हाइरि सियोल असिना हाइ यामना ngakliबदी ngasi मिलल की येंसिन खोंसत असिदा माहिरोई सिंगी मितई मयेक की क्वेश्चन दा बेंगाली मयेक योरंबा असि अंगकपनि मसी कोसेमना मतम साना सेमदोकपिद्रबदी मिललना कोसेम की मथक्ता मियेंग संग हौरगनि ngasi फाव मिललना लमदम सिदा मयेक सखत हननबा संगसिंदुना लाकपगी मथक्ता कोसेमना नकोइनना मितई मयेक मुथतनबा तौरकपा हाइबिसे मिललना तराइना लौदे ngasi माहिरोई सिंग मितई मयेकता मास्टर यौखिदुना बेंगाली मयेक पुमुत मुथतख्रबने मसिगी मतांगना कोसेमना मिललगा अथुबदा फामिनदुना वोरेशन पुरकनबा सिनबिगदबने कोसेमना ngasi फाव बेंगाली की लाइरिक नमदुना पुथोकपिब्रा हाइबदु लेबाक मियामदा थंगिगदबने हाइनसु मिललगी सिरोलसिना हाइदि अतोप पावमना येलौमी की पुवारी मुथतनबा होनरकपा खुदिमक फेडरेशन ऑफ हाउमीना थेंगनगनि Committee on Protection and Preservation of the Historical Rights of Kaubru and Thangjing Range CP PKT na sangsilakpa khongjang sing the Federation of Haumi FOH na sapsa na mating pangani Yellomi puari muthana ba honarakpa khudimak Federation of Haumi na thingnagani haina lup asigi General Secretary Y Syam Khumana khuyek piduna thadurakpa sirol amana haidi sirol asina hai Yellomi gi asingba mahaurol gi leraglaba lai khubam सिंगसांग सिंगी मनुंग मणिपुर की संथोंग मैकई संदोक्तुना लेरिबा थांजिंग सिंगसांग सिसु हौकिबा फेब्रुवारी तांग तरागा मंगादा जाउमी स्टूडेंट्स फेडरेशन जनरल हेडक्वार्टर न थदोरकपा प्रेस रिलीज ता थांजिंग खुबम अमदी सिंगसांग असि जाउमी मियामगी लाई खुरुमफमनी मखोइगी रिलीजन गा मरी लेनबा पोसक युंगसिनबदा अमदी मखोइना तौनिंगबा तौबा हाइबिसि मखोइगी हकनी अमदी मसि मितैगी मथौ अमसुम हकनति लमगी मपुस नते लोइनना मितैना मफम असिदा थाबक थोरम तौख्रिबसिंगसु मखोइगी अयाबा मतुंग इन्ननी हाइबग लोइनना थांजिंग सिंगसांग असि जंगम दिलेंस ऑफ क्रिस की मनुंग चनबा ओइना उहनना बहनखिबा थौंग अमनि हाइदि ZSF न थोकिबा प्रेस रिलीज की पाखुम ओइना थेंखोंग संग हाउकिप सेल्फ प्रोक्लेम्स चीफ ऑफ उखा लोइखा विलेज हाइबा मना फेब्रुवारी 13 इंग्लिश निगा कुनगा मरि थदोरखिबा नोटिफिकेशन दा उखा लोइखा विलेज की हिस्टोरिकल्स थांगतिंग असि colonials कोकी हिल्स की हाउकिप रिजर्व 1907 की मनुंग चनमनि हाना फोंदोखिबा लोइनना हिस्टोरिकल साइट असिबु कनागुम मना नत्रगना ऑर्गेनाइजेशन नत्रगा NGO ना माकी मपा मपुगी इनहेरिटेज लैंड ट्रस्ट हेरिटेज पु सेमदोक सेमजिन तौबिगी हक लैति हाना फोंदोखिबनि JSF अमसुम थांखोमांग हाउकिप सेल्फ स्टाइल शिप ऑफ उखा लोइखा विलेज अनिना मियामु ससिनब पुवारी सगतुना लाना लमजिंगना बाखोनरक थावंग सिंग सिबु फेडरेशन ऑफ हाउमी FOH ना अकन ममोना कनेम तवी
Tangjing khubam amasum tangjing singsang asi maihaurolgi leilaklaba moirang kangleirolga tatna thanaba yadraba yelomi singi senglaba leifamni haibasi mepung khudimangna khanglaba wafam amani amasum tangjing khubam asi Manipur Gazette notification number 376 dated 14 November 2022 and order dated 26 October 2022 gi matungina Manipur Asian and Historical Monument and Archaeological Site and Remand Act 1975 ki section 4 gi makhada laiba protected sacred site amani RK Amarjit Special Secretary Forest Environments and CC Nakumza English ngani ga kunga mani gi February taraga mapan thokiba order da hauji laiba thangjing singsang asi Indian Forest Act 1927 section 29 gi notification number 55/1066 M close to dated 1709/1966 ki matungina Chuchampur Khopum Protected Forest manungsana laidibani amasum Haukip Reserve haiba mafam amatagi record laiti haina sengdokhiba leirabani maram asina ZSF amadi Tankhomang Haukip ani asina semjin sajin puari sagatuna miyam mulana lamjingna bohonaba amadi yelomi gi senglaba ibudau thangjing khubam lenbu mangthoktuna amadi thugaiduna usit thawoidaba lalong kya satharak gi mayokta Federation of Haumi na kumja English ngani kunga mari gi February kungani thoida Imphal Police Station Imphal West FIR number 9502/2024 IPSU is 153A 195A505 close 1 close B /505 close 2/34 IPC register tokre athubuna senariba ZSF amadi ukhal loikhagi self program ship Tankhomang Haukip ki mathakta mari lenaba authority amadi Manipur government legal action lokhatpiduna matik saba sairak pibinaba Federation of Haumi gi mekedigi ningsinglakli atopa pawmana mahiroi ame sikhiba ama sokhibagi mayokta khongjang sangsinkhre mahiroi hatpa mari sokanba yaningde mara leibasing faduna matik saba sairak piu haibagi dabi sing tawduna ngasi DM University gi mahiroi singna University is to work at khongjang sangsilaba matung Chief Minister Bangalo tamna rally lakra police ki kangbuna lambi ta thatkhre hari Pausin hai mahiroi sing aduna ngasi nungthil pung amarom tarakpa matamda DM University digi nagamapal maikeida rally laklaba matung ima kaithil yoksilakpa police na thatna bohonaki tanja adu kaithil phambi ima singsu rally adu yoksilaktuna CM Bangalo tamna satnana adubo police ki kangbuna kangla pat manak thatlaba matung mahiroi singi lusingba khara khangalaga Chief Minister unana ba police ki kangbuna puduna sakhi khongjang sangsing kiba mahiroi singna pianaba khulaw kya su lawkhi hairi amaromda ngaranumidang DM College complex ta leiba mahiroi luk amagi mayai loisanga sakangdaba singna IED ama pokai handuna mahiroi ama hatkiba madi amana suon kiba thawangmu yaningdaba phongdoktuna ngasi kaksingda mahiroi singna rally satkre khongjang adura saruk yakhiba mahiroi singna miyar adura sienaba miyoi sing lengakna phaduna logeweba serak pigadabani maduna trabadi mahiroi singna makal makha kyagi khongjang sangsin gani haiki makasa tharak foina kanglai paki maira news tagi maroebi ipau myamda thamajage drug lalonba matai manau phana bohonabada Moreh da Nupi mayam hawraktuna irang thokre Moreh da drug karbar tawba imung ama security force na operation sathaduna drug yonmada mapungweba thaudang lawriba imung adugi matai manau ani masing yamlaba drug singa kona na fakre pharaba matai manau amadi drug sing pubu yaroi haina mapam adugi nupi singna irang hawrakpadigi security force ki ahenba team sangsinduna nupi singa duga akan mamongda muknaba thokre Thaudoisigi matangda pauksi asina phangba paugi matung inadi ngarang ayuk pung nipalom taba matamda Moreh gi home guard bank da leiba miyoi amagi mayumda manga suba ER amadi police ki kangbuna thibu humbagi thapuk sataki hairiba yum adurigi WY tablet kg kunga mapanga gram satreka marfuga nipan number 4 gram sohumga marfuga manga kefine kg manga gram sani ko humpuga tarok crystal kg aniga gram Samriga humdraga mathwai Goldas kg manga gram saniga mokdraga mapan Alpa golam tablet lising tareka samapan ga humdra rubber stamp tara amadi packing material single loinana imung adugi matai manau ani fakhi hari pharba matai manau ani edu Moreh home guard bank dagi Rafikyu kuti sai nifuga mapan apokpa Abdul Zel amadi ma ki nupi Zenache yangkhagini thoi kawi makhoi anibu security force ki kangbuna phare heba pau tabadagi maike edongi masing yamlaba nupi sing yumadu question-duna thambaga loinana irang harakhi khudakta ASP Tengnopal da pau piraba matung mapamaduda police RAF amadi kunga manga suba AR gi
क्विक रिएक्शन टीम की अहेंब फोर्स लाक्तुना नुपीसिंग अदुबु ताकथोक्नबा होनाखि मदुर नुपीसिंग अदुना इरांग हेना कंसिलकपदगी सिक्योरिटी फोर्स की कांगबुना नन लेथल वेपन कापगा लोइना नुपीसिंग अदु तनखाइरगा मियोय अनि अदुगा कोनना मसिंग यामलबा ड्रग्सिंग अदु फगतलबा मतुंग मोरे पुलिसता खुसिनाखरे हाइदेनसु पाउसिदा मखातारी लोइसिलकपोइना तो पाव मनमु माहिरुय अमा सिखिबा अमा सोखिबगी मयोक्ता खोंजंग संसिंखरे माहिरुय हाटपा मदी सोकनबा यानिंगदे मरा लेबसिंग फादुना मतिक चाबा सराक पियो हाबिगी दाबी सिंग तौदुना ngasi DM यूनिवर्सिटी की माहिरुय सिंगना यूनिवर्सिटी असिदा वकत खोंजंग संगसिलबा मतुंग चीफ मिनिस्टर बंगलोर तमना रैली लाखपदा पुलिस की कांगबुना लंबीदा थटख्रे हाइदि पाउसिना हाई माहिरुय सिंग अदुना ngasi नुंथिल पुंग अमरोम तारकपा मतमदा DM यूनिवर्सिटी दिगी नगामपाल माइकेदा रैली लाखलबा मतुंग इमा काइथल यौसिलकपदा पुलिस न थनपोनखि तांजा अदुदा काइथल फंबी इमा सिंगसु रैली अदुर यौसिलक्तुना CM बंगलो तमना सदना पोनखि अदुबु पुलिस की कंगबुना कंगला पाट मनाक्ता थलबा मतुंग माइरोय सिंगी लुसिंगबा खरा खनगलगा चीफ मिनिस्टर उननबा पुलिस की कंगबुना पुदुना सखि खोंजंग संगसिनकिबा माइरोय सिंगना पेनबा खुलाव क्यासु लाखि हादि अमरोमदा ngara numidang DM college complex ta leiba mahairoi loop amagi mayai loisangda sakangdaba singna IED ama pokayanduna mahairoi ama hatkiba madi amana swonkiba thawangbo yaningdaba phongdoktuna ngasi kaksingda mahairoi singna rally satkre khongjang adura saruk yakiba mahairoi singna mihat adura sienaba miyoi sing lengakna phaduna logyoeba cherak pigadabani maduna tarabadi mahairoi singna makhal makha kyagi khongjang sangsingana ki अतोपा तेंथकपा हेडलाइन्स अमना कमिटी ऑन सिविल सोसाइटी कांगलेपा की थाउमी सिंगनंगसी इम्फाल ईस्ट की लमलाई केंद्र की मनुंगसना लेरिबा रेड जोन लेरिबा सबुंखोक खुनौगी सेकोंदा मथौ तौरिबा पुलिस पर्सनल सिंग अमसुम सबुंखोकता मथौ तौरिबा इसिल इनाउ सिंगदा अंगंबा फामुंग अमसुम मोनपाकना सिंगबा मतेंग पांखिबा अदुगा हौजिकुइनदि म्याम पाउ सिसु मतांग से लुसिनजरगे अमसुम म्याम पुना नौबा अपडेट ngaiminasi